Asit Awantha Matam Yourakpa Maram Oiraga Umang Sing Mai Chaklakpadagi Kalhonaba Forest Department Lokalakpa Tabak Thorum Singda Miyamna Mateng Pangbiyu Lanmei Chaklakpadagi Kanbada Saruk Yabiyu Haina Thobal Forest Division ki DFO Dr. Jeeceelee na Fongdorakli Wafam ngasi Thobal Forest Division ki Office Complex ta pangthokiba Forest Fire Prevention and Management Scheme 2023-24 ki makhada Thobal Forest Division sinduna Division asina koliba mafam singda Leiba Forest Joint Forest Management Committee JFMC Singda Incentive Kaloinana Firefighting Basic Tools Sing Yantokpa Amadi Wakal Taminabagi Thoramda Mahakna Makatana Fongdokibani DFO Thobal Dr. Jeeceelee na Makatana Hai Thobal Forest Division na Koliba Thobal Amadi Kakching District ki Mafam Ayamba asi Reserve Forest Amadi Protected Forest ki area oiba maramna Haujik Maihau Langpok Thokpagi Matam Lakpa asida khara makai ngakthokpa ngamnanabagi ngasigi Firefighting Basic Tools Sing asi Amadi Incentive khara asi yenbani Division asi ki manungda leiriba Miyamna su umang sing mai chakadabadagi kanmin nasi Miyamna jingya nakna mai thaba matamda cheksinbiyu amadi mai chakpa yaba potlam churup beri amadi mai khetna chingba sing yariba makai chingi mai chakpa yaba mafam singda sijinabiganu haike Thobal Forest Division na sinjaduna akoigi incentivizing of JFMC or some villages of Zatori sigi scheme si akoina Forest Fire Prevention and Management Scheme ki makhada akoigi village khara active villages singda and active JFMC singda akoina firefighting basic tools aduga some incentives khara yenjadwini adu akoina Thobal dadi ngasagi maximum akoigi reserve forest and protected forest leibadina hojik fire season horakpasida mai chakpagi akoigi frequency hangalakpasida ngasagi akoina pizza doriba firefighting basic tools singna kitangdoisu mateng pangnabagi objective ta koina inthokjabani duga mayam da so ayakna appeal tawjaningbadi praja mayam da su Forest Department bu mateng Pangbiyu mai mutakada chaung mateng Pangbiyu haitha ngasi ki thauram aduda Thobal Forest ki manungda leiriba Uyal JFMC Wangu Laifam JFMC Sajik Lairembi JFMC Waikhong Laimanai JFMC amadi Thonga Mondum JFMC punna JFMC mangagi volunteer singda sprayer manga rek tara gambut kunmanga heron left kunmanga bitter kunmanga amadi knife tara rom yenthoki thauram aduda Divisional Forest Office Thobal Range Kakching Range ki staff sing amadi JFMC ki member kayana saruk yaduna pangthokiba thauram aduda Thobal Forest Division ki Divisional Forest Officer Dr. Jeeceelee MFS RFO Thobal Dinesh Salam RFO Kakching Dinesh amadi RO Headquarter Dipa Ningthaujam su saruk yaki